Ziribamgi laibak thiba thodokta imung amagi pikliba angang yauna mioi tarukki thawai mangkhiba adugi victim family gi mioi singa se minister Yumnam Khemsan ga hakthengna unakri unaba aduda se minister Khemsan na imung manunggi awabada saruk yabaga loinana mamangda thokiba sing kauthokna duna khundaminariba kanglup singi marakta amagaga marakta thajanaba hanjilaknaba matangda amade ing tappa amuk hanjinnaba laingan honariba asida support tobinaba amade awaba taraba imunggidamak kari toba yabage haibadu ki matangda miyam ga wafum kaya kupna khanakhi panbayai kumja 2024 gi December thada sahi phadriba angang yauna punna mioi taruk kuki milten singna faduna pukraba matungda tamthina hatpiraba matung isingda thadarakibane